ngasi phone hiba toan toan ma si phone singdagi maru oiba paw sing khonga charaga ma'am da share tawjagi ahanbada manipur na nupi pokpagi sang khwaidagi nemba state oire nupa lising ama pokpada supmadagi nupi satre ka yankhai ga teret poktuna manipur na india gi oina nupi pokpa khwaidagi nemba state amadi arunachal pradesh na nupa lising ama pokpada nupi lising ama ga marfu ga mari poktuna nupi pokpa khwaidagi wangba state ni haina kumja english ni taraga nipan gi vital statistics of india based on this civil registration system report na hairi report adugi matung ina nupa lising ama pokpa kudingi arunachal pradesh da nupi lising amaga marfu ni thoi assam da nupi samapan ga mari meghalaya da nupi samapan ga nifu ga ni thoi mizoram da nupi samapan ga humfu ga manga nagaland da nupi samapan ga marfu ga ni thoi amadi tripura da nupi samapan ga yankhai ga taru pokhi adomena yamna thajadaba mongda manipur da nupa lising ama pokpada nupi satre ka yankhai ga taret pokduna lebak asida nupi pokpa khwaidigi nemba state okhibni haukiba kumja english ga taramatogi census ki matung inna state asida nupa lising ama pokpada nupi samapan ga marfu ga manga pokhibni leba asige atai state sing da andhra pradesh da nupi pokpagi masing samapan ga kunthra ga mathoi chhattisgarh da samapan ga kunthra ga mari goa da samapan ga nifu ga humdai gujarat da chanipan ga maudra ga taret haryana da samapan ga taramari himachal pradesh da samapan ga kunthra jammu and kashmir da samapan ga yankhai ga nithoi karnataka da samapan ga yankhai ga taret kerala da samapan ga humfu ga humdoi madhya pradesh da samapan ga ani odisha da samapan ga kun ga nipan punjab da chanipan ga maudra ga taru rajasthan da chamri ga maudra ga mari tamil nadu da samapan ga kunthra ga humdoi telangana da samapan ga kun ga mari uttarakhand da samapan ga yankhai ga taru oikhi union territory sing da andaman amadi nicobar ithat sing da nupi pokpagi masing samapan ga yankhai ga humdoi chandigarh da samapan ga mapan dn and eveli da samapan ga kun ga humdoi diman and diu da chanipan ga humdra ga tare delhi da samapan ga kun ga mapan lakshadweep da chanipan ga kunthra ga mapan amadi pondicherry da samapan ga nifu ga mathoi oikhi adomainama register general of india na thadorapa report aduda bihar jharkhand maharashtra sikkim uttar pradesh amadi west bengal gi report sing yaurakhidi panba yabadi haukibu kumja english ani ga mapan ga yengnabada kumja english ani ga tara ga nipan register tarokib angang pokpugi masing singtha ningai oine hingalakli kumja english ani ga mapan register tawkhibagi masing 2.21 oiduna sada marfu ga mathu ga point ahum yaukibani adumainama kumja english ani ga tara ga nipan register tarokibagi masing crore 2.33 da hapkat paga loinana sada marfu mapan ga point 3 da hengatki anga ama hek pokpa natragana miyu ama pokpa natragana sibagi register asi pokpa natragana sikiba namit kunga mathoini gi manungda register tawbani namit kunga mathoini gi manungda register tarakpu oirabadi register na lemna tawbani loinana namit kunga mathoini digi kuntra phawba chatharabadi akhanaba philawre karigama namit kuntra ni digi hena sonthaba amadi sei hendriba oigadabani mari leinabasingdi application tharaba matung Nautabi public natragana lengaki mari leinabasingde affidavit pisingadabani haina su pausiation makhatana phungdorakli atopa pawa manamu covid-19 hospital mai sakpada miyoi tara sikre covid-19 virus anabasing layengba romania gi hospital ama mai sakpada ngarang miyoi tara sikre taragani to thiba khangdri haina leba asigi agency for emergency situation ISU na haikre piatra nimat counting hospital gi intensive care unit mai adu salakhibani amasum thangnaba ka amadasu sandorakhi karidagi kamdauno mai adu salaklibano sengna khangdri maina sakpa miyoi taret aruba phibamda sokre madugi manungda doctor ama yauri lehauba anaba taruk nongpok thangba romanian city iasi da leiba covid-19 hospital amada hongdoklagani haine health minister nelu tataru na pamuising hakhi masagi sada nifu maina thina sakraba soklaba doctor adu leba asigi konung bukarest leiba hospital amada puragani haine health minister tatarun haki haine spokesman makhatana phungdorakli marak thana atopa pawa mana tripuri gi nupi ani yumthang naba assam da gang rape tawkhre senaba rapist ahum police na khulai thuna phaba ngamkhre haukiba thakai amarom nupi angang na minungsi leitana sathaba crime gi thodok-sing takidraba matungda nauna thokpa crime ama oina tripura dagi lakpa tripuri nupi ani yumthang nabada leiriba assam gi karimganja district da gang rape tawkhre thaudo du senaba rapist ahum police na khulai thuna phaba ngamkhre hairi agency ki power gi matung ina gang rape ki thaudo asi tha sigi tarago humdoi gi numidang da nilam bazar da thokibni thaudo du thokraba matung victim nupi ani duna
local police na report pirambadagi police na rapist sing adu pung kun ga mari gi manungda ngasi ayuk manak nakpa mafam sing da thibu hum gi thabak sa thabada rapist punamak phakat pangam khibani haina Karimganj district ki SP Mangs Kumar na phungdokre ASP gi matung ina police na thawdo asigi matang da inquiry tawbuda rape victim amagi mama cancer na nabadagi Kasar district ki manung sanba Silchar Medical College Hospital la yengli haiba khangle victim party asi hospital adu da anabagi seba tawramlaga Tripura da amuk hananaba gari ama book tawki gari gi driver aduna nupi singdu Tripura da pubibagi muhutta sagatpagi thabak sa thariba building amada on atainana pusinbiraga gari driver adu yauna building adu da lairamba miyoi manga mukna rape tawkibani haibasu khangle hairi victim anina police da gari gi number pirambadagi Nilam Bazar da police na repising power asawa mateng oiki victim sing adu ahing supa building adu maktada phajinduna thamnaba plan phawa torambaga loinana hai sing ne equis sing dagi makhut tagi nanthorak pangam khibani masagi sei kuntra ka taret amadi nifu suraba nupi ani du ngasimak medical examination tawba loikre makha tabe inquiry sa thabaga loinana phaba phangdireba rapist atai adugi akanba khungul liri haina ASP na makha takhi hainasu pauksi sina makha tana phungdorakli atopa khangjin mara kanaba pawamana angang sing nadabagi maram khangle COVID-19 gi laisatna sahi yamlaba ahal singda asoba saitheng ama pi batarabasu inkhalakliba naharul singda soondabagi matangda scientist singna chapchaba maram khangmangamle United States ta leiba Vanderbilt University Medical Center BUMC gi researcher sing yauna thijin kibada angang singda receptor protein makhal amagi sang nemna yawi heba mayek singna khangmangamkhi lungs ki epithelial cell the COVID-19 virus na receptor protein asigi kuthangda infect tawbani inkhalakliba naharul singdadi receptor protein asigi sang nemna yawba maramna launaganba laina laisat asi pakhek sangmangamdabani haina study dubu lusingkiba Jennifer Sukarna agency da phungdokhi hainasu pauksi sina makhatana phungdorakle atopa lusilakpone Manipur gi maruiba pawamana ex minister Jayant Kumar gi mathakta election petition Supreme Court ki direction matungina High Court na wayel sa thagadawri Imphal East ki taraganithoi Kaisamthong AC dagi NPP ki ticket ta kaduna BJP na lusingliba sungsina balenga asida minister oiramkhiba langpok lakpam Jayant Kumar gi mathakta mahak lamba tawna hiba Congress mirem Laisum Ibomchana file torakpa election petition gi makha thaba wayel Supreme Court of India gi direction matungina makha sa thagadawri hainasu pauksi esina makha thana phungdorakli duga myam ngasi goina di matang sai lusinjarage aduga ngasi di myam ningol chakobus oibanina Manipur Top Channel gi mekedi nungaiba masum harawba phungdoksari aduga myam su yumda sumlaba Manipur gi amata ngairaba sawraba komai esibu tekta kaidana mayam punna saruk yamina si hainasu Manipur Top Channel gi mekedi ga haizari aduga ma hausikuna di video si matanga sai lusinjarage aduga sui sudana horen maru oiba nuai nuai ba pauksing khangkalaga myam update sungi sudana pizarake and thank you